Hauzik ngasi gi maru iba pausing. Kumal Lampak Men's Stadium amasung Hockey Stadium semjinana ba pitarakiba 13 finance gi lupa crore chama kadaida sinakrabage haiba thigalagani haina Chief Minister N Biren phongdokre. Bali balenga asina sahi ama mapung pharak pagamari leinana Mars ki tang amadagi taramanga fawba scheme chama hena sangaduna miyamda khuchinaragani haina Chief Minister N Biren haikre. Amadi pollution free oiba environment ama ohen basi ekoi khudingma ki daita ni haina Forest and Environment Minister J Shyam Kumar na haikre. Kurumjari ISTV paumiyang tabiriba singmutaram nokjari Hauzima pungi bapau. Kumbal Lampak Men's Stadium amasung Hockey Stadium semjinaba pitarakiba 13 finance ki lupa crore chama kadaida sinakrabage haiba tigatlagani haina Chief Minister N Biren ngasi Kumbal Lampak Sports Complex ta pangthokpa sanaroi singi numit ki thoramda haikre. Directorate of Youth Affairs and Sports na sinduna pangthokiba thoram aduda Sports Minister Letpau Haukip Yas ki Secretary Bobby Waikom su saruk yake. Chief Minister N Biren na makata na haikibada Incholu Singamaga Tamapal Marfudrama Panda Pangtokiba Manga Subad National Games ta Manipur na team champion oiduna Raja Valendra Singh Trophy Laukiba Adubu Ningsingduna February Tangkun Manga si Sanaroi Singi Numit Haina Pangtoktuna Lakibane. Sanaroi Singna Pungning Hantadana Manipur gi Mingchat Puruknaba Makata na Honabiu Sarkar gi Maikaidagi su Pangbaya Mating Sing Pangani Haike. I mayam the Tajaba Pig sports kumba, education kumba, health kumba, corruption changaba, Katukaran changaba, Maduki society do, Maham Taba society Morgan of Miman. Sports kumba city and the transparent regularly, health kumba city, education kumba city, backbone of the society ni. Aduna, I ngasi mayam the experience okay. Adugma posak sing ado seven yang grabadugma Bharat Sarkar na Manipur gi dangta khallaga Manipur gi miyang gi damakta sanaroi sing gi damakta sanaroi bi yokhal liba mayang gi dangta khallaga tharak ki posak ado kara ida properly utilized over to gibrai se ai gi mind di doubt lai re adu bhai independent agency ma damado ai soi da mayang gi interest ai tikat an gani na ngasi noida commitment pi gai Sanaroi Singi Nimida Sigamari Lainana Players Day Runners Pangthoke Kumbal Lampak KLS Sidagi Haukiba Players Day Runners Adu Hockey Stadium Get Power Matungda Dinku Road Take Matungda Kongnang Karak North AOC Minuthong MMTA Youth Hostel Indoor Stadium Taraba Matungda Men's Stadium KLS Sida Lushin K DSUYC amadi ANYTK na sinduna Sanaroi Singi Numit Manipur Sports Day thoram pangthokre. MSF from the Leba Naurem Birhari College Lampak ta pangthoke. Thoram aduda isamgi President Oiramba N Rajendro, MSF ki President N Milan, Manipur Olympic Association ki Vice President N Torjit, PRVA ki President W Itobisu Sarukyake. Nimida sigi sarukamo oina UB Lakpi Mukna Khong Kangjai football na chingba masana sing utke MSF ki President NG Milan na Manipur na mga suba National Games ta overall team champion oikiba numit adubu ningsingduna February kun mga da Sanaroi Singi numit pangthok tuna lakliba ase MSF na su pangthok pani haike Since Yokan Nabagdamakta, Masi, the Sanariba Sanarishing as the Hena, Puning Togatuna, Inor Piduna, Manipur, Sigum Laba, Yellow Masana Sing as Malem, the Oiba Masana Sing, or Nabahana, the Manipur Students Federation, Makadi, Angamba, Tonalings and Putoxaraga, Yokan and Nabagitanza, Nasidi, Sanarishing in the Mesida, Logzabani. Pali Balenga, Sinasahi, Mamapung Parak Pagamari, Lenana, Mars Kitang, Amadagi Taramanga Fauba. Scheme Chama Hena Sangaduna Miam the Cushion Regani Haina, Chief Minister N Biren Maki Secretariat Pangtokpa Loan Bibagi Thoram the High Credit. Manipur State Cooperative Bank ki Credit Linkage Program ki Oina Navat ki Area Development Scheme Marigi Makada Self Help Group Chama Humdrama Panda Lupa Crore Ani Lak Kuntra Manga Lising Ama Cushion Ke. Mana Makata na Haiki Bada
Miyamgi numit amasung chingi luchingba singi numit thauramda lakhiba miyoi singda masaga chanaba thabak amasung mateng piba hobudagi hairiba numit ani asida mi lakpagi chang hantharakliba se sarkar asigi achoba mai pakpa amani Mars ki tang amadagi taramanga fawba scheme chama hena hangdoktuna miyamda kusinagadawriba asigi mapung oiba thauram Mars ki tang taramanga da pangthokani Masida Bharat ki Prime Minister Narendra Modi, Home Minister Rajnath Amadi Party ki National President Amit Shah yaunana bahaijakre Hayeng pangthokadawriba BJP na luchingba sarkar paiba singi bifamda pukatkani haike Government na nongna hek lakpuga pangthokchaba miyamgi numit thena khoi tha khudingi tarik 35 da pangthoiba amadi tarik 10 khudingi pangthoiba dugumba lap lamna leikraba singi luchingba madi civil society leader singi numit haina nominini thambasida ekhoi da madugi kana ba yam phanguduna madudagi lakpa direct unar kana mogi grievances problem mogi requirement mayam do khanga kanda akoina bank gi kuthang da department kya gi kuthang na koina processes on bani maduna torpana hujik phawda bank si dagi pirisi ekhoi crore ahum makhai muki mayada ekhoi gi government anobala pasigi maximum level the best level de koi praja da mating pangi na damaina mayam da message thamjaning Pollution free oiba environment ama ohenba si ekoi khudingma ki daitani haina Forest and Environment Minister T.A. Shamkumar haikre wafama singasi Manipur Pollution Control Board na sinduna Save the Future Pollution in Controllable campaign amadi Tangle Festival ga mari lainana Imphal dagi jiri phawbagi cyclist journey amadi Manipur gi mafam kaya da chatkadaba cycle amadi bike rally lamthabagi thoramda haikibani lamfelda laiba Manipur Pollution Control Board ta pangthokpa lamthabagi thoram aduda Forest and Environment Minister T.A. Shamkumar MPCB gi Chairman L. Radhakishore MLA S. Birana Chingbana saruk yake Minister Shamkumar na mahusagi oiba kudol sing asibu ngaktuna thambada aikoi khudingmakki thaudang lei hairiba thaudang adugi sarukama oina ngasi pangthokliba cycle bike rally asisu amani haina lobu yai haike Sigiso function asina amadi rally asina sakatoriba campaign mass awareness program asina Manipur da asauba kana bam produktuna akoi gi asauba environment gi kanbada amadi pollution tawthi mada asauba Manipur Pollution Control Board ki Chairman L. Radhakishore na tungi mirol ki khalaga environment po free pollution oina thamba mathau tai masigi damak nambul turel loktak ki phibam phagat hanana ba thabak kaya pakat pagal loinana Mars staff hawbagi manungda diesel auto pollution thoklibeseng telandana ba thabak pakat lagani haike nomodai koi 500 cities among the 500 run to the Yabaya Haidana koi scientists in report the game to Apana Hojik government check like Kanazari Pasui Kendrogi MLA AK Mirabaina and the Satakiba Assembly Mifam da Kendra Sigi Manungchana Ladiba Dagel Kongbalgi Nambul Turel Turbanda Mawong Marilta Daba returning wall sing Amukhana Samjin Biu Amadi Dagel Pata Nongju Tamatamda Isinka Hena Tumliba Asi Miyeng Changnaba IFCD Minister gi Pukning Sungshin Kiba Adugi Kongtang Amoina ngasi IFCD Minister Let Pau Hokip na returning wall gi fibam yangshin kre Kendra gi MLA AK Mirabai ga loina na chatuna yangsin ba aduda Minister Let Pau Hokip na ising isang matamda miyam na awaba mayok na danaba local MLA na pukalaki ba wafam gi matungina darkar oiba nambul turen gi returning wall sing samjin ba amadi naung na chanba yaba mafam sing yengduna sab sana thabak paikalagani tagel patta matam sangna ising thomjin duna leiriba asisu koknana ba darkar oiba thabak sing paikalagani haike Bisnupur District ki National Food Security Act ki makhada piba tha nipal gi cheng mang ki bagi matangda haukiba February tangkunda Demand Committee Against Reactive PDS Supply under National Food Security Act ki committee members singna in solution ni tarataret ki March thagi cheng lokthokhiba document piu hainat Bisnupur da leiba DSO da chatuna Inspector Singazit unake committee gi mioi amatana Singazit pu phokhiba leite magna haidi bu wafam adu aran bu wafam ni haina Nambol Kaithil de Laiba Miyam gi hall da pangthokpa mifam da phongdokna khre committee gi publicity secretary Laurembam Inau Devina Singazit ka wa khara ngangna khiba khaktani phukhiba leite mak masana nupi singbu mafam adudagi inthorakpada tu ba yawbadagi thodok adugi matangda police da case ama file tawkhre hari mana thina nga khi pakhutna akoi aingonda tawta pai man ilakhibani ai tu khi matang thuda aidana tana chaminari ba ise indian ju tu khi
मसिदैदा आइना मागी मथक्ता चार्ज तौगदरा हाइरगा माना आइगी इथक्ता चार्ज तौरबदुमक्ति आइ नुंगाइखिदे रामदुना वुमेन पुलिस स्टेशनदा आइगिजु एक्शन लौखलनेना आइ जे थाखरे कमिटी की जॉइंट सेक्रेटरी विक्टोरियाना FCS बिष्णुपुरदा थबक तौरीबा जलजित मसामकना इंस्पेक्टर सिंहजित अमदे नंबोल म्युनिसिपल काउंसिल गे वार्ड नंबर 10 साबल लेकाइदगी साइखोम चंद्रकांत कौबा मी असिना सेंग सिंग लौथोखरे हाइरखिबा फावबो लेखे मखोइना मानरगा सेंग सिंग अदु येनखिबने सिंहजित मसामकनसु लुपा लाख मंगा पीगे यासिनसी हाइरखिबा लेखरे हाइरखे आरोन साजिनबा खुनेक तौरपा जलजित का मोइगै मानरकांद खुनेक तौरपगी रेकॉर्डिंग जो अखोइदो हुजिक ऑडियो केसेट अदुम फंगबिगनी अखोइदो लेजरी सिंहजिना हाइरेना लामंगा पिरगा नोइगी हुजिक सिंग सिंगबा सिंगदबैदो यासनरसी नोइगी कमिटी की फन ओइरो खोलो काना हाइरे अखोइ आइना यागिद्रे कक्सिंग डिस्ट्रिक्ट हेडक्वार्टर डिमांड कमिटी वाइखोंग थोंजाउना सिंदुना डिस्ट्रिक्ट हेडक्वार्टर केंद्र मरीगी मयाइदा थंबियो हाइना वबगाई बाजारदा लंबी थिंगबई खोंजंग संगसिनख्रे खोंजंग अदुदा सेरौ सुगनुरोमदगी लाकपा गारी सिंग मयाइ लंबिरोमदा चलनखे मयाइ लंबिरोमदगी लाकपा सिंगना कक्सिंग लोमदा चंगनखिदे खोंजंग संगसिलिबा सिंग पुलिसना टियर गैस कापतुना तनखाइखे थौदो अदुदा मियोइ 19 असोपन नंखे मफम अदुदा DC नैलेंथांग SP विक्टोरिया येंखोम यावना डिस्ट्रिक्ट असिगी मकोक थोंगबा ऑफिसर सिंग लाकतुना येंगसिनखे कक्सिंग डिस्ट्रिक्ट हेडक्वार्टर बु वाइखोंग अमदि थोंजाउदा थंबिनबा कक्सिंग डिस्ट्रिक्ट हेडक्वार्टर डिमांड कमिटी ना संगसिलिबा खोंजंग असि अचुंबा खोंथांगनि गवर्नमेंट ना ताबिफम थोई हाइना सुनु केंद्रगी MLA के रंजितना फोंदुख्रे वफम असिंग असि सुगुनु ह्यांगलम केंद्रगी मियोइ सिंगना हवरक्तुना वबगाई लमखाइदा कक्सिंग डिस्ट्रिक्ट हेडक्वार्टर बु वाइखोंग अमदि थोंजाउदा थंबिनबा संगसिलकपा वाकन मिफमदा पुलिसना चथखिबा थोंग अदुगी मतांगदा मियावगी मिफम अमा लमजाव अवांग लेकाई कम्युनिटी हॉल दा पांगथोखिबा मिफम अमदा फोंदुखिबने ngasi miyawgi mifam aduda hyanglam kendragi MLA Dr. Waira Desham amadi district headquarter demand committee gi miyoi kya su sarugya ke MLA Dr. Waira Desham na phongdu khibada district headquarter asi waikong abadi thongjawda ohenbagi matangda se minister da ai bacherol piduna khangan ba leikrabani waikong amani thongjawgi mafam asi su hauzik DC oiriba asina sport inquiry satuna praja singi khwaidagi khudong saba mafam oigani haibagi report chu government ta langhat khiba leire revenue minister na su mamangi chatakhiba assembly mifam da maram saba amadi mafam saba miyamgi apam mafam da district headquarters sabagi thajaba piba leikrabani lagliba yaksang kumai gi matung da cabinet ki mifam amana district headquarter gi chap saba mafam ama lauthokna ba sem sadunu leire miyamna khongjang sangsin ba matamda ain gi wangmada sangsin biganu haina su appeal tauke MLA के रंजितना ममांगी गवर्नमेंट ना हौकिबा चही गी डिसेंबर 9 दा मियामगी खुदोंग सानबा अमदी गवर्नमेंट ना साखत थौरांगी थबक सिंग पाइखतपदा नुंगाइनबा डिस्ट्रिक्ट असि सेमलंबने नौना सेमलबा डिस्ट्रिक्ट असिदा कक्सिंग ह्यांगलम वबगाई अमदी सुगुनु केंद्र मरि यावरे मणिपुर ना सेंट्रल डिस्ट्रिक्ट हाइना लैदिंगै मतमदा लिलोंगदगी सुगुनु फावबगी मनुंगदा डिस्ट्रिक्ट अमा सेंबिनबा संगसिनखिबा खोंजंगदा केंद्र सिंगी मयाई ओइबा कक्सिंगदा सेंबिनबा हाइखिबा अदुगुम नौना सेमलबा डिस्ट्रिक्ट असिगिसु केंद्र मरि असिगी मयाई ओइरिबा वाइखोंग थोंजाउदा डिस्ट्रिक्ट हेडक्वार्टर थंबा हाइबसी मियांगी ख्वाइदगी खुदोंग सागदबा अमने अमदी संगसिलिबा खोंजंग असि अचुंबा खोंजंगनि मसिदा कक्सिंगी मियामना लान खनबिगनु अमसुंग याबिफम थोइ हाइखे डिस्ट्रिक्ट लाउथोकपदा पल्लिबा मिंग अदुगी मफमदा डिस्ट्रिक्ट हेडक्वार्टर लेगदबनि हाइबा लेते लेंगाक असिनासु मियामना तालिबा डिमांड असिदा अचुंबा वायल तोबियु हाइखे स्ट्रेटेजी मदद संजन से कक्सिंगी प्रजासिंगसु आई मेडियागी खुथांगदा हाइजरी बिसनि वारोगी गनु मियोय बायसे लोइनमक थमोय पांबा गातनी मतम मनगी सेंट्रल डिस्ट्रिक्ट तगी भोपाल डिस्ट्रिक्ट ओनरगी मतमदा मया इसाय कक्सिंग द थमो हाइना तांदरो डिमांडो ngasi makam ayuda loiba kendra ani wagai sorry hiyanam suguno wagai saru thobi ani na taliba demand se kaching prajana gyan ta biyo se media gi thulai se haining ngasi Kaching district headquarter demand committee na wabagai lamkhai da sanction kiba khongjangda police na ka henba thawong chatakiba adubu committee asigi convener mayanglangbam Suresh Kumar na condemn tawrakle lamjao awang lekai community hall da pangthokpa pawgi mifam amada Suresh Kumar na phongdokkibada केंद्र मरीगी मयाई चबुक ओइरिबा मफम असिदा डिस्ट्रिक्ट हेडक्वार्टर ओहेनबियु हाइबसी लमदमदुगी मियामगी अपाम्बनी शांति ओइना डेमोक्रेटिक ओइबा खोंजंग संगसिलिबा मियामदा टियर गैस सेलसिंग कापसिनदुना मियोय 19 सोखनबा अमदि मियोय अनिबुना फाजनखिबा थोंग असि याबा ngamloi गवर्नमेंट ना मियामगी इहुल खंगना थबक
तौबिद्रबदी मखल मखा कयागी खोंजंग चंगसिलगनी ngasi thokiba thawdo asi khongjang asibu politicalize tawbagi thawongni miyamna khongjang changsilingaida DC ga unaduna memorandum pisinanaba draft tawduna leidingaida police na satakiba thawong asi demand committee na yaba ngamloi police ki thawong michang mikhai naibagi mawongni district headquarter asi waikhong thongjawda oibada khwaidagi mafam charabani haibagi report asi haukiba chahi octo haukiba chahi gi august 13 hauji oiriba DC asina government report langkat ki belairabani maramaduna athuba matamda miyamgi apambasi government thabak oina pangthoraktrabadi makhatana akanba khongjang changsilagani haike district demand committee waikong thongjauna khul masen nungsinadana natraga aikoina kakching bu nungsidabagi kakching changroi haijaba nate aikoina tamjaba demand di district headquarter ase yamna convenient oiba centrally located oiba hauji DC oiba DC masamana finding report ama piraga 16 August 2017 da honorable chief minister da report ama pikraba loina revenue minister na mamangi session da adugumba Manipur assembly gi floor da adugumba public gi convenient oiba mafam da masi tawgene ne assurance pikibase ngasi for the government tumina election badagi hairiba adugumba thogdang mayam ase thorokbane Amaramda Kaksing district ki watliba infrastructure sing athuba matamda semgapiu haina Sengmajin Bazar Development Committee na Sengmajin Bazar da wakani fam chatake Development Committee ke advisor A Rahmana Manipur government na Kaksing district pu mapung phaba revenue district amani haina lauthokraba matung sahi ama hena DC phamlaga laklaba mafam masida waliba infrastructure sing mapung phana lehenbiu nungsi janana leminari ba district asigi miyamgi marakta khaibung tananaba sinbiganu haike DC office amada laigadoba hauji waliba infrastructure se athuba matamda Kaksing district headquarter na hauji laiba mafam sida semgatpiyo haibagi aikoi pendaba phongdokchabani Manipur Government Services Federation na tare suba pay commission chana handriba fawba February 13 tagi thabak lepagi strike changsilagani hari adumakpu thabak lepagi khongjang asida education department ki teaching amasung non teaching staff singdi haujik chathariba examination gi yenglaga komthokani hari hauji aten babrem tinglokjari For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtaba Leb, Imphal West and at authorized dealers across state for a smooth drive. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu baba quick zone gi dita tatis college di mambal suma phang kuding chamane yo sumang roi pista chalabnina adu suma takta superlink footing gi offer me amum pirisi di taj electric rang no sin bagum na yoti sin bayar dudi sana gi mohut yangna sin bayar andre kaidowina kanano kaigino kaidow biyo masi pumna Loi lebedi gari ahan maga tong ngamdrone pura laga tongni khaliba namai doi kaidro senbun puthok lebedi ngamdra senbun puthok na leiba ngamdrasu imphal finance salo ai ju ahan ba lei ngamdana imphal finance tagi loan oine lori imphal finance na longbu manung gari loan lobu yabni tong chapa pizeri adom na pam makhal gari kudingma lobu be yabni break matung na mayam taram nokchre makha tawa pawda Mayang Imphal Kendra gi phibam sadana leiriba Turel Turban gi phibam Manipur Pradesh Youth Congress Committee gi President Amir Hussein na luchingba team amani yangsin kre khongsat aduda Mayang Imphal gitarani hall mamangi Turel Turban da returning wall kinthaduna foot kun longi mayada namthakiba mafam sing yangsin ke sabung company makha lekai mayai lekai konchak mamang lekai uchiwa wangban awang lekai amadi uchiwa mayai lekai gi Turel Turban gi phibam su yangsin ke kunja sing na phangdorakpada Turel Turban amadi returning wall sing namtakibadagi ising ichau ahumlak mayuk na kre Turban thonanaba ikhongdagi leibak kot kibadagi hauzik kom oina leiba mafam yauri ising na sentakiba yum sabada mateng amata phangdri phongdoknarakhe MPYCC gi president Amir Hussein na
government na handaki nongju tha laktringai da sokchilaba mafam sing ahenba miyeng sangduna semjinbiu haike सरकार असिदा फंड की पोजीशन दा खितंग अवाप लेरगसु एमएलए फंड की मसे अल्टरनेटिव अरेंजमेंट तोबिरगा अचौब मसी मयाम की इंटरेस्ट दा अमदि लौमी सिंग की इंटरेस्ट दा अमदि फार्मर सिंग की फार्म तौजरिबा nga yok piri सिंग की इंटरेस्ट दा सिगुम्बा से अथुबदा कोई मियें चंगबिनबा मनपुर प्रदेश यूथ कांग्रेस कमिटी अमदि मयाम फान असेंबली यूथ कांग्रेस कमिटी की कर्मी सिंगना सरकार की पुमुक चिंगसिनरबा निचिंजरी RPA gi makhada nomagi oiba boot level workers training program ama Nambol gi Din Dayal Hall utlo da hokre Haudopaki Thoramda BJP Manipur Pradesh ki President K. Babananda, Hanagi President S. Borbabu, T.S. Chauba Amade Santi Kumar Sarma Susar Yake, MP Babanandana, Government Asinam Yang Damak Kari Taure, Amadi, Taugadori Hibadu, Mayak Sengna, Tamnana Bahonare, Lakadori Bamikal Singda Party Pibam Hena, Panana Basu Honoragani Hike. Center na piri ba state na piri ba we kana mo maya masi try ho pa ja maya na phangi adar phang de ha bi identify tawga phang da baduna kamai tora phangan gani kari man gi phang dri bano hai masi koi group ma semaga masi gi matang da thabak do sheduna ba ta gani Nambol Sanoi College ki campus da UGC Nerogi category ahungi senthangna Naungna Saba Fitness Center with Sports Backup Manipur University ki Vice Chancellor Prasad Pandey na sanga kre Thoramadu Sanoi College Nambol Principal Dr. L.P. Vaskota, CDC Manipur University ki Director T.S. Ratan Kumar, Sanoi College ki Associate Professor Dr. Olukoi Singha Susarukya Thoramadu Prasad Pandey na phongdo kibada sana khona ba haibasi yamna maru oi masina haksang khaktanatana afaba wakal khalan gadori bani afaba sama sama putoki hairabadi afaba atmosphere ama society asida thamba mathautai haike Uripo Kangchup Road ta puriba ISTV network ki maru oiba cable line semana maram oiduna mayang langjing lamsang fayeng yurembam lukir amadi lamboi khongnang khongna chingba mafam singda ngasi signal pibangam khidre masigdamak viewers singna waro bidana ba maikai adongi service provider singna khangalakle Maharashtra ki Governor V Rao ga Manipur gi ningthaule sema sana zawbaga ngarang unakre Governor gi Raj Bhavan da unaba aduda advisor Atul Kulkarni su sarukyake Unaba aduda Manipur ge sakot thorang amadi polo gi matang da wari sanake Governor V Rao na matang zaida polo tournament ama Maharashtra gi Mahabaleshwar ground da pangthokani masida Manipur sarkar amadi polo bu nungsiba singna mateng panganing haina phongdo rakhi hari Surasanpur da phongba Manipur Express pausegi joint editor oiramba Kamkhanthang Valte miyamna KK Valte haina khangnabana leikidabada All Manipur Working Journalists Union Amjuna Thamoi sokna nungai taba phongdorakle Mag Surasanpur Hospital da matam khara layeng lamlaba matung haukiba irai numitta leikidabani hari Magna leikidabada Amjugi President in charge K Saroj Kumar Sarmana chair logduna awaba phongdokpagi mifam ama ngarang Manipur Press Club ta pangthokre mifam aduda Amjugi Standing Committee member amasung advisor singna minute ani 2 minute leptuna ikai khumna botke Kamkhanthang Valtena leikidabada Surasanpur Working Reporters Union CWRU nasu thamoi sokna awaba phongdorakpaga loinana imung manungna thengna horiba awabadasu sarukyaba phongdorakle North Ayosida leiba Ras Medicity gi taramari suba mapok kumon thoram ngasi pangthokre Thoramadu Forest Minister T.S. Shamkumar PDA gi Chairman Ravindro Ras Medicity gi Managing Director Ais Rajan Amadi Nidagi Vice Chairman Ashwani Kumar na sarukyake Forest Minister T.S. Shamkumar na Manipur da health sector fagat hananaba honabada private hospital singnasu achawa thodang laure Ras Medicity na ana layengi sebada miyamgi thajaba leiribasi mangandanaba honabiu Ras Medicity bu sarkar gi health ki khudong saba phanglaba panelist ta yahonnaba chief minister da taknaragani haike Puget ting warasu tamba warasu et kero da put nabo jama da wasu Ras Medicity da salo na ran prajasi na oi na Kuna hainai sikari sigi service hospitality diksi doctor singi kangkan ba ade praja singda nanti na sewa to ba nanti na khoi gi lei ba eno sing patient me amda nusi ba treatment to nusi le yung ba Land Club of Imphal amadi Land Club of Thawal anina puna sinduna tarani thoirak suba regional conference for region 10 and 11 gi thoram ngase Rims ki Jubilee Hall da pangthokre Ngasiki Thoramadu da Lions Club of International District 322D gi District Governor Lion Radha Agrawal District Coordinator Groville Service Team Lion MP Agrawal Amadi Region 10 and 11 gi Chairperson Singh Amadi District Coordinator Kayana ngasiki Thoramadu da sarugyake
Thoronga Mari Lainana District Chairperson District 322D I Moduna Manipur da Lion Club ki oiba reason ani lay masigi manungda tongan ba club kuntra marina Lion Club of International Association da Solidarity utpa oina ngasi conference asi pangthokpani masida club singna tawkiba thabak singi activity sing lauthokani loinana Lion Club na chahi sama mapung phana miyam gi seba torokpagi matungina tongan ba humanity service ka mari lainaba issue mari da haibadi feed the hunger environment ki honglakli ba saktam sing kanana ba honaba na singbu humanity service da saruk yahanna ba honaba amadi malem gi achoba issue oiriba diabetic laina amadi pediatric cancer gi matang da thabak sing packet kani haike Yelonga gi masana sing amadi inat jokatpal oinana iramdam kanba haibasida observation program among asi top me lekai da social united clubs organization sukona sinduna pangthokre Social Athletic Club ki ground pangthoki batharam aduda Ketrigao Kendra gi MLA Nahakpam Indrajit Suko gi advisor Kaisham Ibomsa amadi Jila Parisat member Athokpam Okena Tingba Miyoi Singna saruk yake Nat ki oiba jagoi isai gi tharom kaya utke Nahakpam Indrajit na observation asi karigidamak pangthokpano haibagi matangda wafam kaya phongdokhe Jaga budimakta chakutpagi kongkangji mina sum henjalakpa culture kya mangjalakpa miyo bigi dharma taksi kasi kya mangjalakpa dai ni masi koi unity oi banga maktriba Manipur gi Yalomi singa sago naduna laklaba makal makha kaya gi mahusa gi pothokna lamdam asigi sel thungi phibam phagar hanba haiba pandamda National Capital for Local Economics haiba seminar ama Manipur University gi court hall pangthokre Thoram asi Biodiversity, Ecology and Environment Network Manipur amasung Manipur Institute of Technology na Binet na haudokiba chahi 13 surakpa kumon thoramga mari leinana pangthokpani haudokbagi thoramda Manipur University gi Vice Chancellor Adya Prasad Pandey Vinet Manipur gi Vice President Professor N Ras Mohan susaruk yake Arambam Ibungohal and Binod Kumari Literary Award 2017 Aiba Lenin Kumansada Piduna Ikai Kumnakre Patriotic Writers Forum Manipur na Sinduna Manipur Press Club ta pangthoki ba thoram aduda mana asi aiba asigi matamgi manglan haiba wari laik ta pikibani RPF ki kuntramapan suba mapok common independent demand day gi thoram party asigi Thoburel Luishang Council Headquarters Central Bureau gi Division Singh SR1 SR3 SR4 PLA gi General Headquarter Tactical Command Strategic Command 252 Mobile Battalion amadi PLA gi atay unit department station singna leiba mafam khudingmakta harau tayamna pangthokre haidi Franasigi Secretary Publicity Robin Kuman gi chero lamana Central Bureau gi makhada leiba Division 2468 amadi taragi mafam singda party gi mapok kumon ga mari leinana flag feshtun amadi star na chingba thetuna mafam dugi miyam ga loinana pangthok minake Nimina sigi mapung oiba thoram de party gi firal da ikai khumnaba utuna mamalaiba ki damak thawai kat khraba athoba singi mafamda ikai khumnaba utpaga loinana RPF ki president Irengbam Chaurena Manipur gi miyam da pi ba paujel pathokpana maru oike RPF ki mapau kumon gi paujel asina Manipur da yelongai dagi khundamina dakliba kanglup punamakna amata oina punsin minaduna laibak miyam gi damak hena mangjil thana kathokpa ngamba nungsi sanana hingminaba amasung mai pakpa purakpa ngamba oirasunu hairi RPF ki kuntramapal suba mapok kumon thoramga mari leinana ngasi Manipur gi tongan ba mafam singda angang ba star amadi festun kaya thetlamle Saikom Sandrakantana Thanipan gi cheng mangan kre haina District Committee Against PDS Supply gi Joint Secretary L Victoriana phongrokiba wafam yumpham yaudabani Victoriana pung kunmari gi manungda sengdoktrabadi ain gi mateng dawragani haina Saikom Sandrakantana Nambol Sabalaikai da pangthokpa pau gi mifam amada phongdokre Aigi ming paksalaga aibu iran leire haida iran leibugi moongda khabar kagaz da phongabadina pung kunmari gi manungda Victoriana kai guma sengdoktragadi maki mathakta ain yoba thabak toram akoi chatanabagi damta akoi law court salagani aba phum chi thamjari
Central Food Technology Research Institute Mysore gi makhada North-East focus on sustainable development in food processing amasung Commerce and Industries Department a sinduna numit humni satarakiba food processing training oinam awang lekai lusin kre loinana food processing center Kanglei Food Industries Minister TH Biswajitna hangdukre ngasi gi thoramadu da oinam Municipal Council gi chairperson N Sanahal Trade and Commerce ki Director L Luikham Susargyake Minister Biswajitna Manipur da thabak phangdabagi problem asi lehaloi haiba tarabadi paisa paiba singna bank ta thamniba sel lairaba singda thadarabadi soidana kokpa ngamgani haike paisa paiba mayam ma lenamani aina paisa da bank ta thamjale ru saruk de bank ni lokko ga na investment ka tawdiyo ba tawu matamda akoi employment mayam tirakane ba generate korkane ba koi lekai ni aduna tana akoi Manipur haiba lamsida aigi haiba posisa leba aikoigi amadi aikoigi leiba society sigi aikoigi leiba sigi kamai to sigi haigi wakalon tata dusina maram oida aikoigi hena wakal je fiction na dusina wana wakal tiyo gadi akoi leiba puing chawga gadi akoi masin nusina duhala kane North-East Regional Textile Promotion Scheme amasung Manipur Sericulture Project ki makhada Sericulture Department Bisnupurna Sinduna February manga dagi satharakliba Beneficiary Empowerment Program ngasi kumbi kendragi manung chanba tera khong awang lekai Community Hall Solution kre Thoramaduda kumbi kendragi MLAS Bira Sericulture Director S Kunjakishore District Sericulture Officer M Mohendro Su Sarugyake MLAS Birana mamangai da thabak subagi hainabi lerami adubu ngasi mangki bagum tawrakliba si koknaba ekoi khudimakna honaba mathau tai haike ngasiga department ga adage agoi madu marak alder leiba hangba gate adu ka aduda agoi training program singa se mase koi ge government ki site gi ga koi karmai tawna praja singa sida beneficiary singa koi karmai tawna moi se khangan gani hai mayam singa sigi training che masi training che masi yawbiram ba se masi ai khwaidi hena ngai Iroi Semba Youth Development Organization amasung Iroi Semba apunba mairapai bilupna sinduna Pravis Sanamgi mihat CBI da sinanaba wakanifam Iroi Semba da satakre KSC CBI da sinagani haikrabasu ngasi fawba sinabagi wafum naitre atuba matamda KSC CBI da sinabiu haire Sinabidana Manipur gi parja miyam da utsai duna leribase akoi suya ya janinge aduna atuba matamda langlang ji puthopiduna haiba Parviski misigi matang da thike piu haina koina sarkar da koina haijeri Common Facility Cum Food Processing Training Center ama Sekmaijin Thongam Khulda ngasi hangdukre thoramadu da IBSD Imphal gi Director Professor Dinabandu Sahu Himalayan Environmental Studies and Conservation Organization gi Chairman Professor Anil Prakash Joshi su sarugyake Center si IBSD amasung Himalayan Environmental Studies na Department of Biotechnology gi makhada hangdukpane Joy Sandra Tutorial Center cum boarding ZTC Lamding Wangjing na sinduna pangthokiba ahanba district level Maths and English Talent Hunt amasung Joy Sandra Award to meritorious students ki mana mathum yenthokpagi thoram EEO ground Lamding da leiba multipurpose hall da pangthokre thoramadu da Lamding Wangjing Municipal Council Ward number 2 gi councillor SS Santi Progressive English School gi head mistress M Manglem Sanasu Sarukyake Ing tapa kunai ama semgat pada nupi singda ahenba wakalol khalanba mathau tai haibada yumpham oiba role of women in establishing a happy and healthy society haina mingthon ba nongmagi oiba khana nainaba gi thoram ama Prajapitra Brahmakumaris Ishwarya Vishwavidyalaya Imphal na sinduna Vidyalaya sigi Thangal Bazar da leiba center da pangthukre thoramadu da Manipur State Commission for Women gi chairperson Dr. K Sobitana phungdokibada Ningsing bathok traba matamdagi lamdam asigi nupi singdi yamna hotnaba kanba amadi thongna phabi oina lerami adubu ngasidi sakhalakpa amadi matam sigi iselda nupi singna chana kanglon kaya ahong balakpagi mami kaya tare haike Pradhan Mantri Ujwala Yojana gi makhada khundrakpam kendra gi manungda leiba phangpham thokpa beneficiary chahumda cooking gas set yenthokpagi thoram ngasi pangai bazar da leiba Royal Academy Manipur Ramda BJP Kishan Morcha gi Vice President Dr. KSS Kalana Sinduna pangthokre thoramadu da Manitko gi Chairman MLA Dr. Radhesham Manipur State Women Development Corporation gi Chairperson S Saitebama khundrakpam Gram Panchayat ki Pradhan L Kulasandra
BJP Khundrakomgi President SS Nandona Chingba Miyoi Kana Saruk Yake. Tharonga Mari Lainana Dr. Kalana Mahaki Kutangdagi Miyoi Chatret Yankhaida cooking gas set sing piduna kana bapangan kre haike. Dr. Radeshamna Housing Fawada Miyoi Lising Taranipal Henbada gas set sing pikre scheme sina nupi singna sak thongbada thengnariba awaba kharamakhaidi kokhanbak ngamle haike. Kukin P Manipuri President Kamyan Kup Lianjo Lekidabada All Manipur United Club Organization Amuko Joint Committee on Inner Line Permit System Apunba Manipur Kanba Imalup Amkil United People Front Manipur UPF na awaba phungdurakle. NREGS ki Makada Kainau Gram Panchayat ki Manung Chanba Yumnam Kuno Awang Laikai gi Drain Chanbagi Thabak Pradhan NG Sovna Devi na Luchingduna Ward Members Sing Amadi Ward Asigi Job Card Holders Sing na Saruk Yaduna Thabak Hokre. Pradhan Sovna Devi na phungdurakpada Sab Manana Sakhat Minanaba Honaduna Thada Rakliba Sanfam Sing Asi Mafam Khangna Sijinamina Si Haike. Construction of drain at Yunam Kuno, Awang Lekai both sides. Kasidama Iba, Wages Kisina, Lak Marigan, Shingaru, Kachamapan, Batu. Dalmia DSP Cement Manipur ki Oinangasi Hotel Infal da Dalmia Cement ki Deputy Executive Director Sunil Agarwal na launch tokre. Dalmia Cement ki Maikei dagi cement asigi matik magun sing khangan ke. Anoba Dalmia Cement asi hana dagi hena phaba makal gi cement ni haina Infal gi sales promoter Zayanandana haike. Hauzik thabaki pau lawirase. Nasi thabaki pau da Railway Recruitment Board na Group D gi post khare logadore. Online da Mars ki tang tarani thai fawbagi manung da darkhas sarakpa yagani hari. Masagi chahi taranipal dagi kuntra matai fawbagi manung da leiba metric pass tawraba Guwahati da pangthogadoriba parikya asida sarukyaba yagani hari. Amarom da Railway Recruitment Board asina loco pilot amadi technician khara logadore. Masagi chahi taranipal dagi kunipan fawbagi manung da leiba Class 10 pass tawraba amadi ITI gi certificate pairaba miyosingna Mars ki tang ahum fawbagi manung da online da darkhas sarakpa yagani. Parikya Center Guwahati da oigani hari. Mathaki thabaki pau sing asigi akupa marol bau parada leiba job center dagi khangba yagani. Matang sida thabaki pau loijare. Maka taba pau da sahi kaya sembinaba haiduna lakiba Katrigau awang leikai gi idiga lambi sembidabana leikai miyamna sel khainaduna semba hokre. Ketri Iril Mapal Youth Club ki President MD Nasiruddin na haikibada matam gi oina lakiba sarkar gi mafam da lambi asi sembinaba haibaga loinana MLA masa unaduna haijakrabasu Semjin Ningdabagi Mawong Ulakpana Miyam na Thazaba Leraktabana Ketri Iril Mapal Youth Club na Luchingduna Lekai Miyam Gapuna Angamba Sel Putok Naduna Semjin Bane Lambi Thongi Maru Oibasi Kangdabagumna Luchingba Singna Uribasi Laibak Tibani Haike. सही तारा हेना लंबी में ओइबगे सक्तम भोल रक्तबचिदा सरकार एमएलए नसु इमा इंडोन सिंह चलरगा हायर मतमसु थौबिरक्त्रे में लंबी सिदि नोमोई फिफम सचलकपनिना क्लब अमदि मैरा पाइबि तानरगा खुलेकाय तानरगा इसा दै पैसा पुथोकनरगा क्लब की मियोसिंगना लंबी सि सेम्बा हौजबनी इसमें ए आजाम हाइना मिंगथोन बा लाइरिक अमांगा से मणिपुर प्रेस क्लब ते फोंख्रे Alhas Maulana Sheikh Barkatullah Trust Lilongna All Manipur Muslim Organization Committee na Sinduna Pangthokiba Lairik Phongbagi Thoramda Urdu Educational Board ki Chairman Alhas Maulana Sheikh Barkatullah Amoko ki President SM Jalal na Maru Iba Music Hoina Saruk Yake. Uripok Petrol Automobile Association gi chahi gi thoram ngasi Uripok Achom Laikai da leiba Association gi President Mainam Ithai gi yumda pangthokre. Kukin P Manipur gi President Oina Thaupurakhiba Oza Kamyan Kup Lianjong na Laikidabada Joint Committee on Inner Line Permit System na awaba phongdurakle. Magna Laikidabada JCILPS na minute ama tumina leptuna awaba phongduke. Magna hinglingai matamda mahakpu khangauba uhauba members singna Ozagi maramda wahi phongdoktuna aikhoigi maraktagi Ozana Laikidabada mentionba ngamnaroidaba awatpa ama leihori haire. Hauzik sanabagi pau lawirase.
ngasi sanabagi pauda KSA na chahi khudingi satharakpa Kanglei Mega Sports Festival Taresba Sports Festival pangthoknabagi pauzel puba cycle rally ama ngasi kesam patleba KSA head office tagi association asigi president Ningthauzam Sital na lamthakre March amadagi na taruk phawba sathagadaba Sports for a Change haiba team da pangthokadaba Sports Festival asigi cycle rally asid Nambol Maijrau Yangthang Hairangoi thong Pishum phawduna laklaga kesam patleba KSA gi head office ta lamthongpham oigani hari Rally asiga mari lainana KSA gi president Ningthauzam Sital na phongdokhibada awon ba samajama gi damak KSA na pangthokliba Sports Festival asida landam asigi miyam na mapung phana mateng pangbiu haike gi Kanglei Mega Sport Festival akoi gi 7 suba Kanglei Mega Sport Festival asibu lebak miyam da khangan gi damakta kholaw amag loinana chachariban Huikaf FC na taruk suba Typo Trophy gi mapu oikre Top Chingtha Youth Progressive Organization na sinduna chatharakiba Typo Trophy Village Open Football Tournament ki ngasi sanakiba final da Huikap FC na YDC Khoirombu goal ani amada maitiba piduna champion oikibani Tournament asigi ngasi loishinbagi thoramda Mahut Minister T. Shyam Kumar Deputy Speaker K. Robindro MLA S. Dingo MLA L. Rameshwar susaruk yake Winner oiraba team da lupa lising kun manga runner up da lupa lising kun trophy ka loinana khusinake Minister Shyam Kumar na Yairipok Top Chingtha gi oina hauzik leiriba PSSC PSE gi thakta onthokna ba honaragani Top Chingtha gi apunba gi oina high school ama sananaba ayamba thabak luislakle haike tada leiriba school macha macha punjala kanta Top Chingtha high school na amajo koi honorable chief minister ko haina jare honorable education minister haina jare Top Chingtha high school na yam phajab high school ma koi apun bi bena yam aring ba high school ma skona thamani ha duna ai mayam na si tawkse Laima Pokpam Kunpam Apunba Sanaroi Lupna Sinduna Tha Sigi Tangkun Maridagi Lubasigi Ground Chathariba Kunithoi Suba Lasan Sports Meet Let and Chandrashore Memorial 7 Aside State Level Open Football Tournament Ki Ngasasana Ki Ba Ahanba Match Da Mama FC Sagolban Amadi Lanchen B FC Tabungko Goal Amamam Chanaduna Draw Chatkre Anisba Match Ki Sanagadaba Team Maira FC Laktabadagi Ivudau FC Laima Pokpam Na Walk Over Low Kre AIFF na sinduna pangthokliba Hero Indian League ta saruk yariba Manipur gi Neroka Football Club ta hana right back position da sanaramba MD Sohel Saha laibak thiba thodok amada laikidre Ahanba 7 aside Pasoi Kendra Village Wise Open Football Tournament ngasdagi NPP gi General Secretary CS Bijoina hodokre Tagil Kolom Lekai YPC ground da apunba team taratare na saruk yaduna chathakiba tournament adugi haudopagi tharamda NPP gi state unit ki General Secretary CS Bijoy YDC gi President K Ranjit Imphal West ki Upadaksa NG Bimola Gram Panchayat asigi Pradhan Singh na saruk yake CS Bijoy na Pasoi Kendra gi manungda asigumba football tournament pangthokpana aikhoida nungsi sanaba amasung amato oibagi wakhalol henna phauduna sanaroi sing pukning thogatpani haike Sanaroi Singi Numitka Mari Lenana Singzamai to Lilong United Club Organizations Lukona Sinduna Lamsang Lamjel Amadi State Level Mukna Takatnabi Pangtokre KFN PDG Minister Karam Sham Amadi MLA El Rameshona Hodoki Thoramadu Hodoke Half Marathon da Haurei B Young Club Ki Yumnam Asang Bina first position Club Sigi Thongnauzam Maria Chanuna Anisba position Amadi Thongju Chigong Lei Makong Development Club Ki P Aminana Nupi Ki da Ohumsba position Funky Nupagi da SYC gi Y inauba UPWA gi Paunam Chingkai Nganba Amadi SYDA gi K Rohitna Matang Sitna Makong Matang Take Mukna Takanabi da Kangaboki TS Milan Amadi KS Romena winner Amadi runner of Tabaga Luinana Kairao Awang Lekai gi Y Zekina Ohumsba position Funky City F Moirangna Ahanba District Level 4 Men Aside Football Tournament ki winner oikre Tha sigi tang tarani thoidagi team kuntrani thoina group mari thokna khaidoptuna Bisnupur gi Tera Khongsang bi Leimaram Sama Seva Ground da Tera Khongsang bi Youth Mamang Lekai na sinduna chatharakiba tournament asigi ngasi sanakiba aroiba match da City FC Moirangna Signing Star bu goal taruk ahumda maitiba piduna winner oikibani Tharamasida social activist T.S. Santi Gumbi College ki Professor Gopal Susaruk yake Winner Okiba City FC Moirangda Trophical Loinanal Palising Tara Amadi runner of Takiba
Shining Star Moirangda trophy ga loinana lupa lising taruk piki. Awang Khunau Youth Development Association as Sinduna Jatari Bataram Dusubas that level 7 aside Village Open Football Tournament King as Sanaki Ahan ba match da El Kangmong Amadi Ka Sanjembamu goal ani Chanaduna draws at crep. Ani suba match ki Sanaki Badasu Kumbong Amadi Ngayangbom goal Mari Chanaduna draws at crep. Makatana Sanabaki Pau Boyan 1000 Dagi Fangbigani. Cyclone Thamibana Koki Sporting Union or Nambulen Mumaiti Piduna, Sahi Sigi Tramasuba Manipur Veteran Cricket Tournament ki champion Oikre. Manipur Veteran Cricket Association Sinduna, Tha Sikitang Nepalagi team Nepana Grupani Tona Kairotuna, Oriental College Zamadi Model Higher Secondary School Ground Satarakiba, Sahi Sigi Tramasuba Manipur Veteran Cricket Tournament Ngasi Lucian Kre. Lucian Baki Toramda Hana Youth Affairs and Sports ki Director Damba W. Bhaktaras, Model Higher Secondary School ki Principal K. Tiken, Horticulture and Soil Conservation की हाने एडिशनल डायरेक्टर वरंबा CI Sauba मणिपुर वेटरन क्रिकेट एसोसिएशन की एडवाइजर RK बिडूर मणिपुर क्रिकेट एसोसिएशन की सेक्रेटरी S प्रियानंदा मडी मणिपुर वेटरन क्रिकेट एसोसिएशन की प्रेसिडेंट N इंद्रजीत सु सरुक याखे सटर की टूर्नामेंट असिगी ngasi सानखिबा अरोइबा मैच ता साइक्लोन थांबिबना KAC on लमुलेनबु रन मरीदा माइटिबु पिदुना सटर की टूर्नामेंट असिगी चैंपियन ओइखिबने मैच असिदा माइ पाखिबा साइक्लोन थांबिबना टॉस ngamduna ahanba बैटिंग तोखिबदा अपिबा ओवर कुंठा की मनुंगदा ओवर कुनमंगा का बॉल अमदा विकेट लोइन तुरगा रन चामगनि पुतरुक लौखि मसी की पाखुमदा अनिसुब बैटिंग तोखिबा KAC on लंबुलेना ओवर कुमापल का बॉल अहुमदा विकेट लोइन तुरगा रन चामगनि पुनि थोइ खक लौदुना मैच असी माइथि खिबने ngasi सानखिबा मैच असिदा साइक्लोन थामिबनगी शशि कुमारना बॉल हुमपुत्रा मंगा की मनुंगदा रन हुमपुत्रा लौदुना मैन ऑफ द मैच ताखि सटर की टूर्नामेंट असिदा साइक्लोन थामिबनगी ब्रिकमना विकेट 35 लौदुना हाईएस्ट विकेट टेकर की मना सेलोइना लुपा लिसिंग अमा पिखि टूर्नामेंट असिदा मैच मरीदा रन सनी सुमना अहुम लौखिबा सेम खागेमपलगी सानरोई गुलसनना हाईएस्ट रन स्कोर की मना ट्रॉफी के लोनना सेलोइना लुपा लिसिंग अमा मैच मरी सानखिबदा मैच तरुक लौदुना मैन ऑफ द सीरीज अमदी मैन ऑफ द फाइनल मैच के मना लौखिबा सेम खागेमपलगी जोटीबदा ट्रॉफी के लोनना लुपा लिसिंग अमा टूर्नामेंट असिगी रनर अप ताखिबा KAC on लंबुलेंदा रोलिंग ट्रॉफी के लोनना लुपा लिसिंग तारानिथोय अमदी चैंपियन ओइखिबा साइक्लोन थामिबंदा रोलिंग ट्रॉफी के लोनना लुपा लिसिंग तारामंगा थोरम्बा पुसिंगना खुसिनखि मरीसुबा प्ले टूर्नामेंट की ngasi सानखिबा मैच ता PCCC मयाई कुबिना WYC वांखेमबो माइथिबा पिखरे मणिपुर क्रिकेट एसोसिएशन सिंधुना था सिगी तांग कुलहुमदोइदगी टीम कुनमाथोइना ग्रुप मरी थोंगना खाइदोक्तुना लंगथबाल पब्लिक ग्राउंड सथरिबा मरीसुबा प्ले टूर्नामेंट की ngasi सानखिबा मैच ता PCCC मयाई कुबिना WYC वांखेमबो विकेट मापलदा माइथिबा पिखिबने मैच असिदा WYC वांखेमना टॉस ngamduna ahan ba बैटिंग तोखिबदा ओवर कुनिथोइदा विकेट लोइना तुरगा रन यांखै हुमदोइ खक लौखि मसीगी पाखमदा अनिसुबा बैटिंग तोखिबा PCCC मयाई कुबिना ओवर मंगागा बॉल अनिदा विकेट अमखक तुरगा अपीबा टारगेट अदु यौदुना मैच असी माइ पाखिबने ngasi सानखिबा मैच असिदा PCCC मयाई कुबिगी दिनेश यादवना ओवर मंगादा विकेट अहुम लौदुना मैन ऑफ द मैच ताखरे सथरिबा टूर्नामेंट असिगी हायंग ग्राउंड असिदा इप्सा युमनाम लेकाय अमदी UCCC उरिपोका सानगने FC Lamlaina STT team Sekabo Mighty Piduna Satariba Chalo Cup Nepal Super Lamlai Kendra Village Wise Men's Open 7 Set Football Tournament ki champion Oikre Salo Youth Union Club na Sinduna Union Asigi Ground da Tha Sigi Tang Mari Tegi team Kunmari na Group Nepal Thokna Khaidok na Satarakiba Salo Cup Nepal Super Lamlai Kendra Village Wise Men's Open 7 Set Football Tournament ngasi lotion kre ngasi sanakiba aroiba match ta FC Lamlaina STT team Sekabo goal ahum amada Mighty Biduna champion oikibani match asida mai pakiba FC Lamlagi goal ahumadu S Herozina goal ani sankhi atopa goal aduna KS Anosna sankibani match asida mai tikiba STT team S Hektagi amatangarba goal aduna W Ngaubuna sankhi Thagachare makha tawa pawda ngasi nomagi oiba ingasagi paw
Environment Directorate State Climate and Weather Report ki matung ina ngasi ki khwaidagi sakhiba Celsius degree 19.2 khwaidagi ingba Celsius degree 9.2 Nungshita yawpa ising manali sang maximum dasada mariputra 3.0 minimum dasada kuntra 3.3 oike ngasi nong sukide Haujare pada marui bapau amukhana Kumalampak Main Stadium amasung Hockey Stadium semjinana ba pitarakiba 13 finance ki lupa crore chama kadai da sinakrabagi haiba tigalagani haina Chief Minister N Birena Phongdukre Palibalenga asina sahi ama mapung pharak bagamri leinana Mars ki tang amadagi taramanga fawba scheme chama hena sangaduna miyamda khusinaragani haina Chief Minister N Birena haikre amadi Pollution free by environment ama ohen basi ekoi khuding mak ki daitani haina Forest and Environment Minister J Shankumar haikre ngasi goina dia Stephen Pizza pa matang solution jare mieng tabi ba singbo makahanna